MPCC की प्रेसिडेंट ओरंबा एक्स MLA गोविदास कोंथौजम ngasi BJP da yaukre hojik New Delhi da leiriba Govidas na BJP da yaurakpada party ki central leader Manipur ki chief minister N Biren amadi BJP Manipur Pradesh ki president A Sarayau na taram okhi makhatana Manipur ki Congress party ki sakti leiraba MLA kharaso party asida changlakadaba leire haina chief minister N Biren haikre Bishnupur Kendra ki hane ki MLA Govidas Konthaujam na ngasi BJP da yaukiba aduda Chief Minister N Birena makhatana Congress MLA khara BJP da changlakigani loinana mathang general election da BJP na absolute majority fangani hakiba adu mangda mangra tanbaga pangkhakni wakana sagatpada sarga yoba haibasi yamna laibani haina MPCC ki interim president N Lokena haikre BJP ki manglan adugi pakhum Manipur ki miyamna swedena pirakani haina N Lokena makhata khi COVID-19 laichat matamda rajniti dolsing apipa wakhalonda masagi takhandana miyamda rajniti tobiganu madugi mahota jiribamgi barak circle gi miyambu mapung fana vaccine kapnaba akhanaba thabak paikhatbiu haina Nikhil Bishnupriya Manipur Youth Association Kokhagi General Secretary P Poromeshwarna lengak tasilaki makhatana barak circle da mari lenaba lengaki loisang singga thabak paikhatuna chada chama vaccine kapthokaba mafam ohenbiu hairi Center for Social Development CSD amadi Women Action for Development WAD anina punna sinduna ngasi more manungda COVID-19 ga mari lenana frontline worker oina mathok toriba miyoi singda face mask hand sanitizer amadi hand gloves na chingba polam sing mateng pangkhre tharamasi ga mari lenana WAD amadi CSD makaidagi more block ki asa worker sing COVID-19 task force ki miyoi singda laijat asilan thingna bada sijinaba polam sing su yanthoki loinana more da leiba mera paibi ima sing da su hariba polam sing adu mating pangkhi COVID-19 की लाइट लक्ष्य टोटल कर्फ्यू थमखिबदगी लौमी सिंह दरकार ओइबा यूरिया हार फंगनबो होनबदा एग्रीकल्चर ऑफिस कक्चिंग तमना चपदा खुदोंग चादबा दुगी येंगलगा ngasi केंद्र से के MLA के रंजित की मतिंगदगी सुगनु केंद्र के लौमी सिंह लेंगाक ना लेप ममलदा यूरिया हार सिंह यंथोखरे डेवलपमेंट कमिटी सिंह यूनिट सिंह अमदी कोविड टास्क फोर्स सिंह खुथांगदा अहान बतांग की ओइना MLA ना पिरखिबा हार सिंह अदु टास्क फोर्स की वॉलंटियर्स सिंह लौमी सिंह युम युम की थंगालदा चतुना यंथोखी